Manipuri Khorirolgi Pukei Chaokhatnaba Hotnabada ACHOUBA THOUDANG LOURIBA Singda Mana Piduna Ikai Khumnaba Utlagani HAINA APUNBA KHORIROLGI MALEMGI Lupki Secretary OINAM GYANESWOR THADORAKPA CHEROL AMANA PHONGDORAKLI CHEROL ASINA HAI MANA Sing ASI LAKLIBA December 23 LANTHOKADABANI MANA LANTHOKNABA KHANGATLABA Sing ADUGI MANUNGDA Wak Mamingthol Managi Damak Dr. Santibala Salam Sangbanaba Khorirol Managi Damak State World Gi Aiba Irungbam Satish Chandra Khorirolgi Leichel Managi Damak Lonthok Tabi Wakatchegi Aibi Kaisam Ongbi Vioza Mithoi Togal Konga Mingtol Gidama Igi Kongul Gi Aibi Laren Lakpam Ongbi Vizitine Mana Singh Asi Jenimski Hanigi Director Dr. Lystrom Dibin Social Worker Oinam Roman Amade Kurajam Kan Tanakatpane Award Asida Sol Ama Citation Ama Amade Sale Oina Lupalising Mga Yauri Amaromda Journalist Mana Singh Dana Jury News Network Ki Moirang Them Romeo Amade Kasa Diary Ki Maitan Sangbam Bupen Yauri Journalist Award Asida Sol Mana Citation Ama Yauri Haina Cherol Asina Makatari